Imphal East District Bharmapur Nahabam Bamon Leikai leiba Mioi Amagi Mayumda Ngarang Numidang Sakhangdabasingna bom ani Langjallamle. Bom amana pokhaikhre loinena amana pokhaihoudre hairi. Thodok asi Imphal East District Bharmapur Nahabam Bamon Leikai leiba hana wusugi technical chief oiramba Thabaktagi potharaba Mayanglamban biramani chahi humfuga mangagi mayumgi sumangda pokhaihalambani. Thodok asigi matangda fangba pauda Ngarang Numidang pung 8 yankairom tarakpa adwaida gari macha tongdana lakpa sakhangdaba mioi anina biramanigi yumgi sumangda bom ani langsilakibani. Maduda bom amana sumangi mataida khamdana thamba Nissan company gi car registration number MN06LX4376 ki body makhada taduna pokhaikhi. Maduda car adu amangata thokpaga loinana mai chaki. Bom amana car adugi mamangda taki adubu laibak fabadagi pokhaihoudabani hairi. Bom pokhaikhiba aduna maram oiraga biramanigi machanupa Sachidanandagi class 7 tamlibi machanupi minor oina makhongda khetki. Thodok adu thokle pau tabaga Imphal East ki police kangbu mafam aduda changchinduna yengsinki. Bom pokhaikiba yumbu biramanigi machanupa ani lei. Mayanglamban Sachidananda chahi nifuga nithoina YAS ki coach oibani aduga Mayanglamban Amit Kumar chahi nifuga mangana Jenims doctor oibani hairi. Thodok asigi matangda biramanigi machanupa Mayanglamban Amit Kumar na fongdorakpada Sakhangdabasing aduna leikai gi mioi amada gunamanigi mayum hanglakhi hairi. Maduda gunamanigi mayumdi mafam asida natti haibadagi Sakhangdaba mioi ani aduna Amit Kumar masagi mayum karambano hanglamki. Madugi matungda bom langsinduna pokhaihalambani. Bom adu kanana karigidamak pokhaihalambano haiba chap chana khangde. Kanagumba amatana aki akhang pirakpa loinana selgi demand tawrakpasu leite. Masina leikai miyam amadi imong manungda chauna aki akhang pire loinana makhatana asigumba thodok asi tawbiganu amadi kanana karigidamak pokhaihalambano haibadu sengdokpiu haiki. Soikiba yauragadi ningthina wari shanasi maral leiragasu miyamda khanghanbiu haiki. Pung 8 taraba matungda bomb squad ki kangbu laktuna bomb pokhaikibadu yengsinkibaga loinana pokhaihoudaba bomb ama laukhatki. Loinana pokhaihoudriba bomb adu pokhairamma taragadi henna sathiba fibam ama oiramgani hairi.